ꯉꯁꯤꯗꯤ ꯊꯥꯡꯖꯤꯡꯒ ꯄꯥꯟꯒ ꯏꯔꯣꯟꯕ ꯆꯥꯔꯛꯀꯗꯣꯏꯅꯦ ꯃꯌꯥꯝ, ꯑꯗꯨꯒ ꯂꯐꯨ ꯊꯔꯣ ꯄꯥꯛꯅꯝ ꯑꯃꯒ ꯆꯥꯔꯛꯇꯣꯏꯅꯦ꯫ Hi everyone, ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ꯫ ꯑꯗꯨꯒ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯀꯃꯦꯟ ꯑꯃꯃꯝ ꯇꯧꯁꯤꯟꯕꯤꯔꯝꯃꯣꯕꯀꯣ꯫ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯇꯧꯕꯗꯨꯗꯤ ꯃꯤꯡ ꯆꯣꯡꯊꯣꯛꯇꯕꯅꯤꯅ ꯑꯩ ꯈꯪꯖꯗꯦꯕ, ꯑꯗꯨꯅ ꯀꯃꯦꯟ ꯑꯃꯃꯝ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ꯫ ꯉꯁꯤꯒꯤ ꯃꯊꯦꯜꯗꯤ ꯄꯥꯟ ꯏꯔꯣꯟꯕ, ꯄꯥꯛꯅꯝ, ꯂꯐꯨ ꯊꯔꯣ ꯄꯥꯛꯅꯝꯅꯦ꯫ ꯑꯗꯨꯅ ꯉꯥ ꯊꯣꯡꯕ ꯈꯔ ꯂꯩꯔꯦ꯫ ꯑꯗꯣ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅ ꯏꯔꯣꯜꯂꯒ ꯄꯥꯛꯅꯝ ꯇꯧꯔꯒ ꯆꯥꯔꯣꯅ ꯍꯥꯏꯕꯀꯣ, ꯑꯗꯣ ꯑꯩꯅꯁꯨ ꯆꯥꯅꯤꯡꯉꯒꯁꯨ ꯂꯩꯕꯅꯦꯕ꯫ ꯑꯗꯨ ꯉꯁꯤꯗꯤ ꯆꯥꯔꯒꯦ, ꯆꯥꯕ ꯍꯧꯔꯒꯦ꯫ ꯌꯥꯝ ꯍꯥꯎꯗꯤ ꯆꯥꯅꯤ, ꯏꯔꯣꯟꯕꯁꯦ ꯍꯥꯟꯅ ꯆꯥꯒꯦ꯫ ꯄꯥꯟꯒ ꯊꯥꯡꯖꯤꯡꯒ ꯂꯣꯟꯕꯅꯦ꯫ ꯍꯥꯎꯋꯦ, ꯉꯥꯔꯤ ꯃꯅꯝꯒ ꯋꯥꯎ ꯅꯝꯃꯒ ꯄꯥꯛꯅꯝꯁꯦ ꯉꯥꯔꯤ ꯃꯅꯝ ꯅꯝꯕ ꯌꯥꯝ ꯍꯥꯎꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏ꯫ ꯍꯥꯎꯔꯦ ꯆꯥꯛ ꯌꯥꯝ ꯆꯥꯕꯩ ꯇꯥꯏꯞꯇ ꯑꯦꯛꯇꯤꯡꯒꯁꯨ ꯇꯧꯔꯛꯏ꯫ ꯍꯣꯏ, ꯃꯨꯛꯕꯥꯡ ꯇꯧꯏꯕ, ꯅꯪ ꯌꯥꯎꯒꯦꯔꯣ? Tuh, nggak mau salah. Ada yang 저 잘 당겨라. 이런 거 자니까. 목 사니까 싹 적은 게 너무 잘. 당진이 안 만나는 이러면 싸운 광주. 우드랑 시디 남아도 그러나? 하이라. 하이. Iba. 빵나. 안먹 잘했다. 이게 더 맘마 쌤. ꯆꯥꯛꯁꯦ ꯊꯑꯣꯏꯅ ꯏꯜꯂꯗꯤ ꯆꯥꯎ ꯌꯥꯗꯦ, ꯃꯤ ꯇꯧꯕꯗꯗꯤ ꯁꯨꯃꯥꯏꯅ ꯁꯥꯟꯅꯗꯅ꯫ ꯕꯥꯏ ꯇꯧꯔꯝꯃꯣ. ꯑꯁꯤꯗ ꯏꯔꯣꯟꯕꯁꯦ ꯊꯥꯡꯖꯤꯡ ꯌꯥꯝꯃꯟꯅ ꯆꯥꯐꯝ ꯈꯪꯗꯦ꯫ ꯍꯥꯎꯋꯦ ꯌꯥꯝ, ꯊꯥꯡꯖꯤꯡꯁꯤꯗꯤ ꯊꯨꯝꯃꯦ꯫
ꯑꯗꯨꯒ ꯀꯩꯁꯨ ꯂꯩꯖꯗ꯭ꯔꯕ ꯀꯩꯁꯨ ꯄꯥꯡꯖꯗ꯭ꯔꯕ ꯀꯩꯝꯇꯁꯨ ꯑꯣꯏꯗꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯑꯗꯒꯤꯗꯤ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕ ꯂꯥꯏꯛ ꯀꯃꯦꯟ ꯄꯤꯕꯤꯕ ꯃꯌꯥꯝꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯑꯃ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯂꯣꯏꯅꯃꯛ ꯊꯦꯡꯀ꯭ꯌꯨ ꯂꯣꯏꯅꯁꯤ ꯊꯣꯡꯕꯒ ꯆꯥꯗ꯭ꯔꯦ ꯏꯔꯣꯝꯕꯒ ꯄꯥꯛꯅꯝꯒ ꯍꯧꯃꯟꯗꯅ ꯊꯥꯡꯖꯤꯡꯁꯦ ꯑꯍꯨꯝ ꯃꯔꯤ ꯆꯨꯞꯀꯦ ꯑꯩꯁꯨ ꯑꯗꯨꯝ ꯃꯔꯛꯇ ꯑꯆꯝꯕꯒ ꯊꯣꯡꯉꯒ ꯑꯗꯨꯝ ꯆꯥꯅꯤꯡꯉꯦꯕ ꯑꯆꯝꯕ ꯄꯥꯝꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨꯒ ꯑꯍꯥꯎꯕ ꯊꯣꯡꯕ ꯁꯥ ꯉꯥ ꯊꯣꯡꯕꯁꯤꯅ ꯍꯦꯟꯅ ꯃꯤꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯅ ꯚ꯭ꯌꯨ ꯆꯠꯄꯁꯦ ꯍꯦꯜꯂꯦꯕ ꯃꯤꯁꯤꯡꯁꯦ ꯑꯗꯨꯅ ꯆꯥꯅꯤꯡꯉꯁꯨ ꯃꯤꯅ ꯌꯦꯡꯕꯤꯔꯣꯏꯗ꯭ꯔꯥꯅ ꯈꯟꯕꯗꯀꯣ ꯑꯆꯝꯕꯗ ꯆꯥꯕ ꯉꯝꯗꯦꯕ ꯑꯗꯨꯅꯤꯗ ꯄꯥꯝꯕꯕꯨꯗꯤ ꯃꯤ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤ ꯑꯆꯝꯕꯁꯦ ꯍꯥꯎꯈ꯭ꯔꯦ ꯑꯆꯝꯕꯅ ꯍꯦꯟꯅ ꯆꯥꯛ ꯆꯥꯕ ꯌꯥꯏ ꯂꯧꯊꯔꯒꯦ ꯊꯥꯡꯖꯤꯡ ꯃꯔꯨꯁꯨ ꯄꯥꯝꯃꯣꯏ ꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯕꯀꯣ ꯑꯗꯨꯗꯤ
ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ